Lakhipuronline puthukchaba March ki tang kun ningthaukaaba numit ki Khomjinba Pao tabirasi. Ahanbada maroiba pao. Nongchup laihau ching bubon baroni ki chinggo irupa irat thauni thorom pangthokre. Maifa gi makeup thogla se ekoi haiba kholau puduna chatliba khongchat bonturapur bwali yaukhre. Moirangthem setabati gi wari macha gi Khomjinba lairik mairi dugi maisalak ta phongkhre. Agartala Lairik Melaga Mari Lenana Rajkumar Jitendrajit Amadi Dr. Khetremem Premchandra gi Lairik Phongkhre Kasar gi Pungjaiba Oja Kongkham Nilmanida Manapiragani Amasung Jiribamda Children's Traditional Dance Festival 2023 Pangthokre Haujik Mapungoi Papau Tabirase Nongchup Laihau Ching Bubon Barunigi Ngarang Chingo Irupa Irat Thoni Thorom Pangthokre Ayuk Angan Badagi Hauna Miyamna Hailei Katna Bahauke Irat Thorom Asiga Mari Lenana Nungthil Pung Amatabada Mifam Ama Pangthokhe Mifam Asigi Open Session da Khomdram Buddhachandra President Umanglai Ngak Silup Sonai Kasarna Mifam Apoike Khomdram Surendra President Repertory of Warilipa Manipur Gurumaim Biseswar Sharma Assistant Professor Manipur University of Culture Sarat Thokchom General Secretary Manipuri Short Story Society India Takhilembam Syam Kanhai Director Repertory of Warilipa Manipur Konthaujam Naruttam Former President Repertory of Warilipa Brahmaputra Valley Laurembam Mani Vice President Repertory of Warilipa Brahmaputra Valley Dr. Ningombam Gyanendra Kumar Retired Senior Lecturer DM College of Science Imphal Chingbana Chief Guest Special Guest amasung Distinguished Guest sing oina daista phangki K Sachimon Sarmana Taram Nokpagi Warol Piraba Matung Dr. H Rasmani Singha General Secretary Umanglai Ngak Silup Sonai Kasarna Keynote Address Lanthoke Saruk Yakhiba Singna Laiphamasi Hena Phajahning Bagi Wapam Sing Thamnake Aduga asi khak tin basida akoina lai khoirambagi process ma leiri basya masi yang kuina lepagi process ama oina taw masi karamba process tawraga akoigi yamna quickly khoiramaga sare sakhi baja bagi oja singna mafam asigi haibadi Buddhachandra Maharaj ki kotha sang sabagi da teman directly ba oja sing busu ayaka thagasari aina haining badi Hojik pangthokliba tawriba thoram masidagi amuka hena phajana baidamak maitei punamakna pungning puchel amata oina haridi ira thoramgi hawubosingda sagatpiba Manipur sungasi si hoi singoi baruni Mahadeva hoi nomai singda nasibak ngarang midang dagi hauraga Manipur ki tongan mafam dagi lakpa jatik singai batare nahawi kayamana singoi baruni korumbagi sanabi singasi silai aduga ekhoni yengjabada hoi kasargi sigi lairiba bubon mahadeva gi haitare sida hoi dorsol laiba mayamsi yamna tongan nai khona mafangi Manipur da lairiba sing dai koi ahallaman mayam amusu yawi aduga sida laisina mapung oina koi teenager sahi kunthagi makhada leiba naha sing hena thawai yauna aduga nupa singsu naha singsu koi haijom natraga nai koi khudai ongthoga adi nupi sing traditional dress selaga sidai koi lai furum changba adu ibmo dorson thangna bhona bagi yamna phajaba mawang amade koi uba phangi masai noi nokna akoi gi bubon sing haidna kasada Siva Mahadev gi khubam ni haidna koi da lakpa horokhi besi Ngasidagi Saurana sahi sahum sabri haramani Baigachandra Maharaj na matamdu da lanje lakpa matamda hairiba khubam sida Mahadev si lacharaga mangdu uriba pukri se asigi manaksida upami yamthara hairiba upami si mano othoraga mathanga otho thar no upami asigi upami si Manasi hangat hangat napal, manasi ona teno napal. Adamai tu na yamna prasiddha oiba, yamna matamdu da aina ninja hiba karigumba aina wariba lepchara badi, soy duna hairiba
सी महादेव सिना थौजानबी हाइबगी थाजबदो मतमदुदगी अहनसिंगदुना लेरक्तना ngasi bauda akoigi महादेव दर्शन की दमक अखोइना लेंगै मैम लापीरी अदुना अखोइना मैतै ने इहान हाना हाइरिबा मफम से मणिपुरी सिंह इहान हाना खुबम से लाप हौरकेबनी भाईगा चंद्र महाराज अदुगी मवांगा कनागुम्बा जाति अमतना हाइरिबा खुबम से लालमदे अदुबु ngasiदी मोय कसारी बुरंजीदा मखोइगी बंगाली सिंहना लाप हौरकेबनी हाइबगी मखोइना गांगबा सकपा हाइबनिना मखोइ मिसंग संगा यामनिना असा कसारी से बुरंजीदा मखोइगी बंगाली सिंहना लाप हौरकेबगी मखोइ वा इसल तसेंगनदी भाईगा चंद्र महाराज ना सिगी लंबी से खौबुम तारगा सिगी लंबी से हाना सिगी लंबी से तने अखोइना नोक्सु माइगै तखेल करी लोय चलमिस असिदा मसिगा अहुमलक सुबनी लाक्सबसी 2017 दा आई ओजा राजमनी की मखादा PhD तौवा लाक्सबनी दुगा ओजा की मखादा PhD तौजरकपनी दुमसे 2023 दा यहा की थीसिस असि सबमिट तौजखरे ओजाना कसार माइकै सिदा कोगी तोमान बा कल्चर की ओइबा एलिमेंट सिंग अदुगा मैतै जाति की दमता पाइखलगिबा हबक थौरम सिंग असिगी येंजरगा आई ओजा राजमनी आई दिदि गाइड नि ओजाबु थागतबा ngamde एनओसी मोन्टेरापुर से आइना सर्विस सरपा 1972 374 5 I think so सिदा आई लाख मतमदुदा अहन सिंगना एलांग मोदा नीलकांत प्रोफेसर नीलकांत सिंह बतिनी अदुगा आइना मतमदुगी असिस्टेंट होइना अते पांबल बते पांबल लाक्सबी अते गाड़ी अनी की टिमनी कोई कनोगे असम यूनिवर्सिटी की मणिपुर की प्रोफेसर लखीकांत सम आई थिंक सो कनोतगी माना लिटोस लाखिबनी मतमदुदा लंबी से स्वाइसु लेगमदे तुरेंद लाखी आई ईदा अदुगा कनो तोगा संगदा वरी सानबदा महादेव सिगी मतांगा वरी सानब याउकी ओजाना मसी कल्चरल हिस्टोरिकल साइट ओइन लौपुगम तोगदी कनबन ngani का हैना ओजन कांतन सोलिसन तोबिरम असिगुम्बा संगेन असिसु साजरे हाइबा ngasiगी मंदिर असिबक्ता जुसु साबा मतमदा अखोय उमंगलाय गाखे लुना मतमदुदा अखोय सीमेंट बेग निफुसु पिजगी असिगुम्बा लांथेंग मयाम से चंगी अखोय जाति से पिकपा जाति पिकपा से मिसिंग लिखपा असे इमा इवेंट सिंचु लोना खंबियो अखोय से मिसिंग से असुकी मतिक लिथरक लाबनी नसी तिली से मी लिसिंग तरा फारम अदुगा शिवरात्रि की मतमददी मी लाख तरा की मथक कारक खबनी मैतै पुनमक हेना कारक पदगी हेना कारक खबनी अखोय इचा इशु सिंजिना मोये असी तौरकदौरिबनी मोयना मु सिनलकदबनी अहन सिंगदुना केस तौनरंग नमंद्रगा ngasi अखोय ngasi asida tawri se khoi ngam moya aduna khoi mayam punamak se manarega manadna di khoi kari gumam da tawbangam da khoi mayam punamak se manaba ma changi manadra di khoi gi ngasi gi thoram asimak khoi matam khara lerega di mine soidara mungini asi hairaga mata Laibak asigi ainga saloisingi paumatungina awang nokpuki rajya singda Mars ki tang kunmathoi phawba mayai Europtagina kanmanong churabayai hairi Indian Meteorological Department IMD na Meghaloi amadi Assam da Mars ki tang kunda orange alert aduga Mars ki tang kunmathoidana yellow alert lauthokre Maifagi mikap thoglasi ekhoi haiba kholau puduna chatliba khongchat ngarang Bonterapur bali yokre Mongolpur bisantagi yumdagi khongchat hauduna Mongolpur da mifam ama pangthoki G Horidas Sharma M Kunjamhon Thangjam Brojen Seram Herajit Tampak Mayum Rehanuddin Chingbana Taistapamki mifam da saruk yakhiba singna Manipuri lon gidamak maifana changsilakliba khongjongbu sawgatki mifam aduda TH Deban H Bishwajit N Monindra Binarani na chingbana wangangki matungda gorgori phauraga damaida L Biralal Singhagi yumda ayuki chaklin charba matung N Bacha Singha na preside tawduna mifamama pangthoki Thangjam Brojen Tampak Mayum Rehanuddin na daistapamki mifam gi bahodok Seram Herajit na piki mifam da L Bidachandra L Biralal Thangjam Brojen Tampak Mayum Rehanuddin Tampak Mayum Salaudin
Wahengbam Surendra Chingbasu Sarukjaki Matungda Bin Seluda Oza Ipotun Gijumda Paminaraga Tangjam Lekai Amadi Jorakul Chalapamatung Bwali Kunda Numitang Potharagani Haina Maifagi Secretary General Tampak Mayum Salaudin of Kangalakli Ngarang Paubada Punna Kilometer Chamakatra Mangamuki concert Chatkre Aduga Kun Humputarugromda Imalon Gi Paujel Sanduk Pangam Kre Hairi Jati gi loan gi damakta ni haina tongam khuding food master uduna lakcha basisu akoi mogi do mai phagi tai bai chinga sumbu jamna thagachaba uchari uduna khunga ngasina ngasi using mi pharmacy da tv ba mayam sina dijen macham to be khoi khundagi kari paisa gi guwahati de jat pai je paisa ni aina haile su mayam ne na khangi moina lai basisu paisa ni print tawriba pochisu paisa ni paisa gi jamna mathau ta aduna khunga ngasina kari donate tawba ngamba asi se object amutang Kangan Jabama Healthcare Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician Operation Theatre Technician Physiotherapist Radiology Imaging Technician Patient Care Management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu Tabak Pijabaki Kudong Saba Lobio Akupa Marol Gitamak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu Natraga Mobile number 93957324456 da Pau Paunabio Patsambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational and Operational Theatre Technology Tamni. Gracewell Hospital practical class Taujabani. I have Hum Madi Matung the operation of whom I Panga Sister Bangamjari. High river courses Hojiki Matam the Yama Kudong Chaba, Amos and Careers and Madame Lara course and hygiene. Mayamsu High river Kudong Chaba, Silovina, or pharmacy hygiene. Khaidem Publication Lakipurna Puthokpa Moirangthem Satyabatina Iba Wari Machagi Khomjinba Lairik Mairi Dugi Maisalakta Ngarang Nomaijing Numitak Khaidem Thambal Academy Lakipur Kumangi Holda Fongkre Publication asigi Chairman Khaidem Kantana Bipama Poidana Pangthokpa Lairik Phongbogi Thorom Masida Angangi Sahitya Aiba Ingudam Satish Chandrana Athoiba Mithung Sahitya Academy New Delhi Manipuri Language Advisory Board ki ex-member Thokchom Bishwanath Amadi Manipuri Chanura Lup Lakipur gi President Saubam Jayantina Akhanaba Mithung Oike Taram Nokpagi Warol Khaidem Thambal Academy gi Class 6 ki Mahiroi Ania Horongbam na Pikhi Athoiba Mithung Oikiba Ingudam Satish Chandrana Lariki Maikhum Hangki Kasar College Silchar gi Potharaba HOD Manipuri Dr. Kamla Debina Lariki Maramda Marik Chumna Nainabiki Thoromga Mari Lenana Laisram Manglem na Chingba Miyoi Kayana Wangangki Nipumathoi Suba Agartala Lairik Mela Laklipa Mars ki tang kunmari dagi hauragani Lariki Mela asibu mangda thamlaga chahi khudingi oina Tripura gi publisher singna Lairik phongdun lakle handaksu Tripura Bani Prakasani amasung Sanghati Pustakalayna Lairik taret phongkhre maduda Tripura gi saknairaba iba Rajkumar Jitendrajit ki Tripura Ras Andar haiba Bangla Lairik amadi Tripura University ki oja Dr. Khetrimaim Premchandra gi Tales Told in Tripura Haiba Lariksu Yauki Ngarang Mars ki tang 18 Tripura Rabindra Parisad Dakshini Grihada Pangthokiba Thoromamada Larik Singh asigi Maikhum Hangki Thoromaduda Sagnairaba Iba Shubimul Roy Narendra Chandra Deb Burma L. Biramongol Dr. Nirmal Das Dr. Gita Debnath na chingba Miyoi Singh Saruyaki Tera Lukram Lerak Kanglamai branch ki publicity secretary Oirambi Thiam Amravati Debina Laikhitabada Sagolban Tera Lukram Lerak part 3 da Laikhidrabi gi yumda Kanglamai gi president
ima lairik leimana luchingduna awaba phongdokpagi tharomamang arang nongmaijing numit ki ayukta pangthokre mahakna laikhidaba asi kanglamai ki tanatana manipur gi oina achauba mensinba ngamlaroidaba mangjaba ama oiragani hairaduna laikhidrabigi thawaina ishor gi khuya khada ingna chikna lairuba oirasanu haina thaunijaki panbayai laikhidrabi thiam amravati devi apunba nupi lamjing mera paibi lupki publicity secretary Sri Radha Madhav nupi Holi Palagi executive member amadi atai lup kaya gisu ichang thauna thaupurambi misakni hairi aikhoi inatpu hena chakhonabagi pandamda ahanba guru pungjaiba khumukcham kamini babu singh memorial award kasar bam manungkhungi pungjaiba oja kongkham nilmanida plantoklagani haina guru pungjaiba khumukcham kamini babu singh memorial trust lamargram kasar assembly chairman khumukcham kanta bihari singhi jiribam babu parada leiba masagi sangkaida pangthokiba paumi singa unaba amata phongdokre ahanba guru pungjaiba khumukcham kamini babu singh memorial award asi lakliba march ki tang 15 da kasar lamargram da achamba tharomama pangthoktuna award asi piragani hairi panbayai pungjaiba oja kongkham nilmani laikhidraba guru khumukcham kamini singhi achanba sebokni chahi ani lairaga pigadaba award asida seloina lupa lising tara sol ama amadi citation ama yauri mioi mangana saba memorial trust asida chairman oina khumukcham kanta bihari singaloinana professor dr hobam noni gopal additional chief engineer rk gopal sana singh k bidyut singh amadi ca khumukcham binoi singna trust ki member oire paugi mipamaduda trust ki member k bidyut singh amadi ca khumukcham binoi singh su saruk yakhi ngasi guru pungjaiba khumukcham kamne babu singh memorial trust lamargram kasar assam gi maiki dagi karigumba wafam khradang media gi thongda phongdok chari madudi aikhoi gi inatpu chakhatna ba pandamda lagliba march ki tang 15 da kasar lamargram da ahanba guru pungjaiba khumukcham kamini babu singh memorial award 2023 gi oina Sri Kongkham Nilmani Singh Bam Manungkhun da leiba oja asida piragani oja asi leikhidraba guru khumukcham kamini babu singh gi ahanba sebokni guru asigi sebok singlatagi hojik su pungi thogol dauriba sebokni Sri Oja Nilmani Singhi Pukchel Sengba Guru Bhakti da Pukning Chang Lupchaba Asida Trust Asina Award Asi Oja Nilmani da Pi Bata Matik Chare Haiduna Nasi Lokthok Chabani Jiribam gi dibong dalaiba Ichel Club Ground da Inunganbi Manipuri Dance Academy Jiribam na sinduna ngarang nongmaijingda Taramangarak Suba Children's Traditional Dance Festival 2023 pangthokre Dance Festival asida Jila Parishad Jiribamgi ex Adhyaksha KH Janaki Devi Ichel Club Dibongi President Kolom Khumanjau Singh All Jiribam Sports Association ki President Moirangthem Prejakanta Singh amadi Retired DI of Schools Jiribamgi CH Sunamonina Chief Guest President amadi Guest of Honor oina saruk yakhi Toinana Inunganbi Manipuri Dance Academy Jiribam gi oja singda kudol potsu khusinakhi Inunganbi Manipuri Dance Academy Jiribam gi mahiroi singna maibi jagoi thagol jagoi chali jagoi Krishna Bandana Mao Naga jagoi amadi Pausa jagoi kudol tamki hairi
Nungairaba Pao Kasar Fulartol Chingya Lekaida Hangliba Maruti Suzuki Arena Showroom Asida Maruti Car Servicing Amasung Insurance Renewal Taubagi Kudongchaba Lechare Kudongchaba Si Lobinabagidamak Kasar Fulartol Chingya Lekaida Hangliba Maruti Suzuki Arena Showroom da Lengsinbiragu Natraga Booking Gidamak Mobile Number 9706 287593 Natraga 8471-840737 number asida call tobirago. Aroibada maruiba pao amukhanna. Nongchup Laheu Ching Bubon Barunigi Chingo Irupa Irathoni Thorum Pangthokre. Maifagi Mikap Thogla se Ikoi Haiba Kholau Puduna Chatliba Khongchat Bonturapur Bwali Yokre. Moirang Them Setabatigi Wari Machagi Khomjinba Lairik Mairi Dugi Maisalak the Phongkre. Agartala Lairik Melaga Mari Lenana Rajkumar Jitendrajit Amadi Dr. Khetremem Premchandra gi Lairik Phongkre Kasar gi Pungjaiba Oja Kongkham Nilmanida Manapiragani Amasung Jiribamda Children's Traditional Dance Festival 2023 Pangthokre Lakhipuronline YouTube channel gi Khomjinba Pao Sandhokchaba ngasigi oinadi matang asida loijare